ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯌꯥꯝꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯣꯟꯂꯥꯏꯟꯗ ꯂꯨꯍꯣꯡꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯋꯥꯏꯈꯣꯝ ꯕꯥꯂꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ 12 ꯁꯨꯕ ꯆꯍꯤ ꯆꯥꯒꯤ ꯌꯛꯂꯥꯎꯅ ꯆꯥꯎꯈꯠꯂꯕ ꯃꯇꯝ ꯑꯁꯤꯗ ꯉꯁꯤꯃꯛꯀꯤ ꯑꯣꯏꯅ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝ ꯑꯁꯤꯗ ꯇꯥꯍꯩꯗꯕ ꯄꯥꯎ ꯀꯌꯥ ꯑꯃ ꯇꯥꯔꯤ, ꯎꯍꯩꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯎꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕꯤ ꯊꯥꯗꯣꯏꯁꯅꯥ ꯄꯨꯈꯝ ꯇꯦꯡꯀꯣꯠ ꯑꯗꯨ ꯏꯁꯤꯡ ꯑꯁꯦꯡꯕ ꯑꯗꯨꯅ ꯀꯟꯅ ꯇꯦꯡꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯄꯥꯎꯁꯨ ꯀꯟꯅ ꯄꯥꯔꯛꯏ, ꯍꯥꯏꯐꯦꯠ ꯇꯥꯏ, ꯆꯥꯅꯅꯃꯛꯀꯤ ꯄꯥꯎ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯍꯦꯛ ꯇꯥꯔꯨꯏ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠꯇ ꯇꯥꯏꯔꯦꯟ ꯄꯣꯛꯄꯤꯗ ꯆꯍꯤ 19ꯗ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯖꯠ ꯃꯥꯡꯍꯟꯗꯨꯅ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ 3 ꯃꯁꯛ ꯈꯪꯕ ꯉꯝꯂꯦ꯫ ꯃꯈꯣꯏ 3ꯃꯛ ꯋꯥꯌꯦꯜ ꯁꯪꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤꯕꯨ ꯇꯥꯔꯨꯕꯗ ꯊꯥꯗꯣꯏꯁꯅꯥ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯍꯥꯏꯖꯩ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯅꯨꯄꯥ ꯃꯈꯣꯏꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯨꯄꯤ ꯑꯩꯈꯣꯏꯁꯤꯕꯨ ꯁꯥꯟꯅꯄꯣꯠꯀꯨꯝꯅ ꯂꯣꯏꯅ ꯎꯔꯕ ꯖꯥꯠꯂꯥ? ꯍꯥꯠꯀꯗꯕꯅꯤ, ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯗꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯄꯥꯎ ꯑꯗꯨ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯂꯩꯃꯍꯜꯅ ꯃꯄꯨꯔꯣꯏꯕ ꯆꯥꯎꯔꯦꯜꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ, ꯃꯈꯣꯏꯁꯨꯅꯦ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯂꯒ ꯐꯒꯗꯕꯅꯤ꯫ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ꯫ ꯁꯤꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯏꯃꯨꯡꯗꯨꯅ ꯍꯧꯖꯤꯛ ꯀꯔꯤ ꯐꯤꯕꯝ ꯑꯣꯏꯔꯝꯒꯅꯤ? ꯑꯉꯥꯡ ꯑꯗꯣ ꯐꯤꯖꯤꯒꯤ ꯃꯅꯤ ꯑꯣꯏꯔꯝꯗꯧꯔꯤꯕꯅꯤ꯫ ꯐꯠꯇꯦꯗ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯦ꯫ ꯍꯦꯔ ꯃꯃꯥ, ꯅꯨꯄꯥ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯝꯅ ꯕꯗꯅꯥꯝ ꯁꯤꯕꯗꯤ ꯑꯩ ꯈꯛ ꯌꯥꯅꯤꯡꯗꯦ, ꯃꯈꯣꯏ ꯈꯔꯇꯒꯤ ꯋꯥꯅꯤ꯫ ꯍꯣꯏ ꯍꯦꯟꯃꯜꯂꯦ, ꯍꯛꯃꯜꯂꯦ ꯍꯥꯏꯕ꯫ ꯅꯨꯄꯤꯕꯨ ꯁꯥꯟꯅꯄꯣꯠꯂꯣ? ꯌꯦꯡꯉꯨ, ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯈ꯭ꯔꯤ꯫ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯍꯛꯄ ꯆꯩꯔꯥꯛ ꯑꯣꯏꯕꯒꯤ ꯄꯥꯎꯗꯤ ꯏꯅꯥ ꯑꯁꯤ ꯄꯪꯅꯤ, ꯇꯥꯗꯦꯅꯦ꯫ ꯉꯥꯛꯄꯤꯗꯨꯅ ꯂꯥꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯗꯨꯅꯅꯦ ꯑꯁꯨꯝꯅ ꯂꯝꯗꯝꯅꯔꯛꯂꯤꯕ ꯃꯔꯥ ꯂꯩꯔꯕ ꯃꯤꯁꯤꯡ ꯑꯗꯨ ꯍꯦꯛ ꯍꯥꯠꯂꯕ꯫ ꯑꯗꯨ ꯑꯣꯏꯗꯤ ꯑꯁꯨꯝꯅ ꯈꯛ ꯇꯧꯔꯔꯣꯏꯗꯕꯅꯤ꯫ ꯋꯥꯔꯛꯄ ꯉꯝꯗꯕ ꯃꯈꯣꯏꯗꯤ ꯍꯨꯏ ꯍꯥꯏꯒꯦ꯫ ꯆꯩꯌꯨ, ꯑꯩꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯃꯥ, ꯅꯨꯄꯥ ꯈꯨꯗꯤꯡꯃꯛꯇ ꯆꯩꯕꯗꯤ ꯑꯩ ꯌꯥꯔꯣꯏꯍꯦ꯫ ꯅꯨꯄꯥ ꯑꯣꯏꯕ ꯅꯈꯣꯏꯁꯦ ꯊꯥꯖꯅꯤꯡꯉꯥꯏ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯇꯦ꯫ ꯂꯥꯏꯔ ꯅꯪꯅ ꯍꯧꯔꯛꯀꯅꯤ, ꯃꯇꯨ ꯃꯆꯥꯕꯨ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ, ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯕ ꯅꯤꯡꯖꯕ ꯁꯥꯔꯝꯒꯅꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯃꯤꯠꯇ ꯁꯦꯜ ꯊꯨꯝ ꯈꯔ ꯎꯔꯛꯄꯒ ꯋꯥꯈꯜ ꯊꯣꯛ ꯑꯣꯟꯊꯣꯛꯀꯅꯤ꯫ ꯋꯥꯖꯔꯛꯂꯕꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯣꯛ ꯍꯦꯛ ꯀꯥꯎꯊꯣꯛꯇꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯀꯣꯏꯅꯤ, ꯂꯧꯅꯤ꯫ ꯌꯦꯡꯉꯣ ꯃꯈꯣꯏ ꯄꯥꯕꯨꯡ, ꯊꯤꯒꯠꯅꯔꯨꯔꯕꯗꯤ ꯏꯔꯩꯄꯥꯛ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯂꯣꯟꯕ ꯅꯨꯄꯥꯒ ꯅꯨꯄꯤ 2 ꯂꯣꯟꯕ ꯅꯨꯄꯥꯒ ꯃꯁꯤꯡꯕꯨ ꯆꯞ ꯃꯥꯟꯅꯔꯝꯕ ꯌꯥꯏ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯅꯣꯡꯃꯗ ꯅꯨꯄꯤ 2 ꯂꯨꯍꯣꯡꯕꯁꯨ ꯌꯥꯎꯔꯤꯕꯅꯤꯗꯣ꯫ ꯄꯦꯟꯖꯩꯗ ꯑꯩ, ꯑꯃꯠꯇ ꯎꯅꯤꯡꯗ꯭ꯔꯦ ꯑꯩ꯫ ꯏꯃꯤꯠ ꯑꯁꯤ ꯇꯥꯡꯂꯒ ꯏꯅꯥ ꯑꯁꯤ ꯄꯪꯂꯒ ꯑꯣꯏꯅ ꯂꯩꯖꯈꯤꯕꯅꯅꯦ ꯁꯔꯨꯛ 100 ꯍꯦꯟꯅ ꯐꯕ ꯖꯥꯠꯅꯤ꯫ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯊꯥꯗꯣꯏꯁꯅꯥ ꯃꯃꯥꯈꯣꯏꯒꯤ ꯃꯅꯤꯡꯗ ꯂꯦꯞꯄꯤ, ꯑꯗꯨꯒ ꯍꯥꯏ, ꯏꯃꯥ, ꯅꯪꯕꯨ ꯏꯅꯝꯃ ꯊꯥꯕꯂꯩ ꯍꯣꯏꯗ ꯆꯠꯂꯨꯕ꯭ꯔꯣ? ꯀꯔꯤꯒꯤ? ꯑꯃꯨꯛ ꯀꯩꯗꯧꯕ? ꯋꯥ ꯂꯣꯏꯁꯤꯟꯅꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯃ ꯍꯥꯏꯕꯗꯥꯏꯅꯦ? ꯏꯕꯦꯝꯃ, ꯑꯩ ꯆꯠꯇꯦ꯫ ꯃꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯗꯨꯗ ꯏꯃꯥꯅꯦ ꯁꯨꯡꯌꯥꯎ ꯍꯦꯛ ꯌꯥꯎꯖꯅꯤꯡꯗꯦ꯫ ꯃꯆꯥ 2 ꯂꯩꯔꯕ ꯃꯥꯅ ꯍꯧꯖꯤꯛꯄꯨ ꯅꯨꯄꯤ ꯑꯃ ꯌꯨꯝꯗ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯂꯤꯕ꯫ ꯂꯩꯀꯥꯏꯅꯤ ꯀꯥꯏꯅ ꯍꯥꯏꯗꯨꯅ ꯆꯪꯕꯤꯗꯧ ꯅꯠꯇꯦ ꯑꯩꯅ꯫ ꯆꯥꯎꯔꯦꯟꯅ, ꯃꯩꯔꯥ ꯄꯥꯏꯕꯤ ꯅꯈꯣꯏꯅ ꯑꯆꯨꯝ-ꯆꯨꯝꯗ ꯑꯗꯨ ꯋꯥꯌꯦꯟ ꯇꯧꯕ ꯅꯠꯇ꯭ꯔꯣ? ꯑꯆꯨꯝ-ꯆꯨꯝꯗ ꯍꯥꯏꯗꯤ ꯀꯩ? ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯄ ꯑꯁꯤꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯅꯨꯄꯤꯗꯨꯅ ꯃꯔꯥ ꯂꯩꯗꯧꯔꯤꯕ꯭ꯔꯣ? ꯅꯨꯄꯥ ꯅꯈꯣꯏꯒꯤ ꯅꯀꯣꯛꯁꯦ ꯑꯃꯨꯛꯇꯪꯗꯤ ꯊꯨꯒꯥꯏꯔꯒ ꯑꯩ ꯌꯦꯡꯅꯤꯡꯂꯤꯕꯅꯤ꯫ ꯅꯣꯡꯃꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯄꯨꯁꯤꯜꯂꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ, ꯅꯣꯡꯃꯅ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯔꯝꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ꯫ ꯂꯥꯏ ꯃꯇꯨꯀꯠꯆꯩꯗ꯫ ꯊꯥꯗꯣꯏꯁꯅꯥꯅ, ꯌꯥꯔꯦꯁꯤ ꯏꯃꯥ, ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯄꯥꯕꯥ, ꯆꯥꯛ ꯆꯥꯊꯣꯛꯂꯁꯤ꯫ ꯍꯩ, ꯅꯨꯄꯥꯗꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯆꯥꯛ ꯆꯥꯅꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤꯕꯅꯤ꯫ ꯍꯣꯔꯦꯟ ꯄꯨꯡ 10-11ꯗꯒ ꯍꯜꯂꯛꯀꯅꯤ꯫ ꯂꯩꯃꯍꯜ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ, ꯍꯦꯛ ꯇꯧꯔꯒ ꯆꯥꯛ ꯆꯥꯅꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯆꯥꯛꯁꯦ ꯆꯥꯅꯈ꯭ꯔꯦ꯫ ꯀꯅꯥ ꯀꯔꯤ ꯍꯔꯥꯎꯔꯤꯒꯦ ꯍꯥꯏꯕꯅꯤ? ꯍꯩ, ꯅꯪꯕꯨ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯥꯝꯕꯒ ꯌꯥꯗ꯭ꯔꯣ? ꯃꯥ ꯑꯃ ꯍꯦꯟꯃꯜꯂꯕꯅꯤ꯫
Ho aidi chatkino imana ngangani haina hairibani. Mana ngamdana namdana hek chakki. Masi ngangse wa ngangnaba ma iya yaruidori. Ainane mabu nupa mathanta yawbane haiduna khara luna chana tawba asida sum mana wangdawrabani. Nahan muksu sak chanabani haina chakkraga hidaka tapta khai ngawraga yumda halakkibani. Amatta yawjaba aigi ichanupa she sangane hek pumang manghandawri. Chaurena magi nupigi wata asida hera mama migi machaga mu pakshilibaduna karige nangi na chana phatraga kariya aigi icha phate kaina ho makhoi pabong icha muk phababu lekai asida ani sunna leramkhidro mama aina mabu pisak hek piklingai dagi kadai da kari soikigadage haida yamna section na sena jarakhraba haujikti mahak chauri sangle pakhang haido phare maning tawri Fattaba mamanaba mayama matina shil. Masu yauri. Sidabu na chano pado. Sangga na manghanba na tihay na kamay na haidoy no. O yari to. Nang naloy na kang. Amaromda na chano pa siya. Pakang parabani. Mamanaba kay nubiti na krabani niya. Karasu chatnabi yaw batani. Kanagi chatnabi ya. Hidak thagpa. Yung ngaw ba sibu kanagi chatnabi no. Ho pamjadi ay. Sung pam hek pamjadi. Tadoy sanana. Yari sima. Nakoy ani hek onchina kredi mariyelakani. Saksa sarikanda charurasi. Lai mahalna. Ahitanya sak chajarurage. Aduga tumbra kaino tawrage. Asi haiduna haugatuna imungda changki. Thadoy sanana. Baba, lao charurasi. Bema, nama singang na daw saru. Ibadine. Kaigi mamay oina nanjarurage. Saurin cho haugatuna imungda changli. Makoy ahum chak chari. Chaurena. Ihe, aidi ikaw kawi mama. Ngasay ay nathabag chatpada. Awang lekay gitada kunjodo. Hek tingnay. Mana ingon wa mahaldora ine. Kari wa haldorak liba. Aday kari sunatida. Nachanapi si mamaw uijarage asini. Thoy na wa taram dabat hadoy sana. Mapagi wa aduda mamay set non katli aduga. Kanana, karige. Karamba miyoy na, kamdaw na, kamay na. Lay mahal na. Imagi bema, kari wahang no ni nanggido na. Kunjo haidi, machayam na pokpa nupadura. Chaurena, hoy ni, mani ni, nang sukhang lamgani. Machayam na pokpa duni. Tarit na lipala subani. Karamba macha, kaya suba. Mana hairak pudubu, oo. Ahum suba, magi macha nupa ahum suba Thokchaw haibado. Magi oira mali bema. Pakhang ni, magi wasya, ipasunya. Wakal khantaba chummi haina khalibani yengo nachil na naw na khoi ahum pokpagi manungda icha yai maduna mayum pankre isu do chawri khara leiradi nawpwa nupa sisu nupi pusilaklage haidani ibagi bema nang tangai hoba tare ne hai ningol na mapam da shiu haina tamdabani aduna ibana nangbu handaki matang asida awong awun tamduna luhong thokpirage haina khalli kariwano pabada haibiribadu ba Thokchaw hairiba misak adubu kanano haiba pabong bahana khangbidabro ai ngamloi ai luhongba ngamloi hai haujik po muk nangbu tuka tuki thi duna leibagi matam lania mashi lisilak panara kai makok shi yaudi nya nama ba khai loina macha ani ahum suna khrabani haujik matam da thokliba thaudo tariba pa pumnamak ase nupa dagi ngaktani khwai dagi phataba se nupa ni ai nupa bu tukacche mathamoi warak pangamdaba Masagi phirep chetna le pangamdaba se nupani nupa hai mashi masu mama ai lawdori nya madugi ihuldo nang haujiki oina lawba yadri bema nangsi haujik na yom pandriban kairuan le kai mi na ingonda na cha nupi ahal do kayam koina na kon ki ge hairibano thaje yonja khiroidra haina hairiba as ima nakhoi se wakhal yamna ta de he chaurena amok mi gidi haifam thokpa hairakle Ibana budi yathoklam manatrida. Ichagi wa masum hana takhi gi haidana. Pabung, hairiba nupada, kanano haiba masak khangdabra. Thokchaw hairiba nupada, yamna maram chatluda nupani. Mamang chahida natro, macha mawa lairabi nupi mabu, makhudang paiduna chinglami haiduna, achawwa wathok ama thokhibada. Wafam masita abada lai mahalna. Huin he, chummin he makhoi pabung. Hakum ninya, mawong ama oikhibada. Yadi. Adugumba misak aduda icha ningol thazaba hongnari makhoi babung luhongba haido
ꯌꯥꯔꯣꯏ ꯉꯝꯂꯣꯏ ꯍꯥꯏꯅ ꯑꯃꯨꯛꯇ ꯍꯥꯏꯗꯣꯛꯈꯣꯕ ꯍꯧꯅꯗꯦꯕ ꯑꯩꯁꯨ ꯍꯥꯏꯐꯦꯠꯇꯤ ꯈꯜꯂꯝꯕꯅꯤ ꯑꯗꯨꯗ ꯃꯥꯒꯤ ꯀꯔꯝꯕ ꯃꯆꯥꯅꯣ ꯍꯥꯏꯕ ꯈꯟꯐꯝ ꯍꯦꯛ ꯈꯪꯗ꯭ꯔꯕ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯉꯤꯗꯀꯣ ꯃꯈꯣꯏ ꯄꯥꯕꯨꯡ ꯅꯪꯁꯦ ꯑꯩꯉꯣꯟꯗ ꯉꯥꯡꯕꯇꯅꯤ ꯅꯪꯅ ꯁꯤꯡꯂꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯗꯨꯗ ꯅꯆꯥ ꯅꯤꯡꯉꯣꯜ ꯑꯁꯤꯕꯨ ꯊꯥꯖꯔꯒ ꯅꯆꯥꯒꯤ ꯄꯨꯟꯁꯤꯁꯦ ꯄꯨꯝꯃꯥꯡ ꯍꯦꯛ ꯃꯥꯡꯍꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯦꯔ ꯃꯃꯥ ꯅꯆꯥꯁꯦ ꯑꯩꯅ ꯊꯥꯖꯕꯃꯛꯇꯤ ꯊꯥꯖꯗ꯭ꯔꯤꯗꯅ ꯑꯗꯨ ꯋꯥ ꯍꯧꯗꯣꯛꯄꯅꯦ ꯍꯣ ꯀꯣꯛ ꯑꯃ ꯄꯥꯜꯂꯤꯕꯗꯣ ꯍꯥꯟꯅ ꯈꯜꯂꯨ ꯑꯗꯨꯒ ꯋꯥꯗꯣ ꯉꯥꯡꯉꯨ ꯄꯥꯕꯨꯡ ꯃꯈꯣꯏꯒꯨꯝꯕ ꯅꯨꯄꯥꯗ ꯂꯩꯗꯧ ꯁꯔꯨꯛ ꯄꯨꯟꯁꯤ ꯑꯁꯦ ꯌꯨꯝ ꯄꯥꯟꯗꯅ ꯆꯨꯛ ꯁꯥꯔꯒ ꯑꯗꯨꯝ ꯂꯩꯖꯔꯒꯦ ꯑꯩ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯨꯄꯥꯁꯤꯡꯁꯦ ꯊꯥꯖꯕ ꯌꯥꯕ ꯑꯃꯠꯇꯁꯨ ꯂꯩꯇꯦ ꯈꯪꯗꯦꯗ ꯏꯁꯥꯁꯤꯗ ꯌꯨꯝ ꯄꯥꯅꯤꯡꯕꯒꯤ ꯋꯥꯈꯜꯒ ꯏꯔꯩ ꯂꯩꯇ꯭ꯔꯤ ꯑꯩ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪ ꯑꯗꯨꯗꯤ ꯍꯥꯏꯅꯨ ꯌꯨꯝ ꯄꯥꯜꯂꯔꯣꯏꯒꯦ ꯍꯥꯏꯕꯨ ꯀꯩꯅꯣ ꯅꯪꯕꯨ ꯅꯥꯃ ꯁꯣꯏꯕ ꯃꯤꯔꯣ ꯍꯣ ꯄꯥꯅꯤꯡꯗ꯭ꯔꯦ ꯄꯥꯅꯤꯡꯗꯦꯕꯨ ꯄꯥꯅꯤꯡꯗꯦ ꯍꯥꯏꯕꯅꯤ ꯑꯗꯨꯏ ꯁꯔꯨꯛ ꯆꯥꯛꯇꯣ ꯑꯣꯏꯅ ꯆꯥꯔꯣ ꯌꯥꯔꯦ ꯊꯦꯡꯉꯦ ꯃꯈꯥ ꯇꯥꯅ ꯃꯈꯣꯏ ꯆꯥꯛ ꯆꯥꯏ ꯊꯥꯗꯣꯏꯁꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯂꯩꯈ꯭ꯔꯤ ꯃꯗꯨ ꯃꯍꯥꯛꯅ ꯂꯩꯁꯥꯕꯤ ꯐꯥꯕ ꯍꯧꯔꯛꯄ ꯃꯇꯝꯗꯅꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯟꯖꯩ ꯃꯥꯅꯁꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯩ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ ꯑꯣꯏꯕꯅ ꯊꯃꯣꯏꯁꯨ ꯏꯊꯛ ꯏꯄꯣꯝ ꯌꯥꯝꯅ ꯍꯧꯋꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯁꯥꯖꯠꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯃꯍꯥꯛꯇꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯀꯣꯏꯈꯤ ꯊꯥꯗꯣꯏꯁꯅ ꯁꯩꯍꯧꯗ ꯃꯊꯃꯣꯏ ꯀꯥꯏꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯂꯩꯍꯧꯋꯤ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯊꯃꯣꯏꯅ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯤꯗ ꯊꯥꯖꯕ ꯃꯥꯡꯈꯤ ꯃꯐꯝꯗ ꯅꯨꯡꯁꯤꯕ ꯑꯃꯨꯛ ꯍꯟꯅ ꯐꯥꯎꯈꯤꯗ꯭ꯔꯦ ꯑꯃꯔꯣꯝꯗ ꯅꯣꯡꯃ ꯀꯥꯡꯗꯅ ꯇꯥꯔꯛꯂꯤꯕ ꯄꯥꯎ ꯃꯌꯥꯝ ꯑꯁꯤꯅꯁꯨ ꯃꯥꯒꯤ ꯊꯃꯣꯏꯅ ꯅꯨꯄꯥꯕꯨ ꯃꯤꯔꯥꯏꯕꯁꯨ ꯑꯁꯨꯝ ꯍꯦꯜꯂꯛꯈꯤꯕꯅꯤ ꯂꯩꯃꯍꯜꯅ ꯄꯣꯠꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯍꯥꯏ ꯏꯆꯦ ꯍꯋꯥꯏꯖꯥꯔ ꯃꯌꯣꯝꯁꯦ ꯑꯅꯤꯇ ꯂꯧꯒꯦ ꯅꯥꯀꯜꯗ ꯁꯛꯍꯦꯟꯕꯤꯒ ꯆꯥꯏꯕꯤꯒꯁꯨ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯂꯩꯃꯍꯜꯅ ꯀꯔꯤ ꯋꯥꯔꯤꯅꯣ ꯅꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯁꯥꯕ ꯃꯥꯜꯂꯤꯗ ꯏꯆꯦ ꯋꯥ ꯑꯃ ꯁꯨꯝ ꯈꯟꯅꯔꯝꯕ ꯏꯆꯦ ꯂꯥꯛꯄꯒ ꯎꯍꯧꯗꯦ ꯇꯧꯔꯤꯁꯤ ꯉꯥꯏꯍꯥꯛ ꯐꯝꯈꯣ ꯏꯆꯦ ꯋꯥꯔꯤ ꯑꯃꯇ ꯁꯥꯈꯤꯁꯦ ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯐꯛ ꯑꯗꯨꯗ ꯂꯩꯃꯍꯜꯁꯨ ꯐꯝꯊꯩ ꯁꯛꯍꯦꯟꯕꯤꯅ ꯍꯣ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯂꯩꯔꯦ ꯌꯥꯝꯅ ꯐꯩ ꯃꯤ ꯃꯁꯥ ꯐꯩ ꯋꯥꯡ ꯆꯥꯎꯏ ꯅꯤꯁꯥ ꯆꯥꯗꯦ ꯅꯨꯄꯤ ꯑꯉꯥꯡꯗ ꯑꯗꯨ ꯑꯗꯥ ꯇꯧꯏ ꯍꯥꯏꯕꯒꯤ ꯗꯥꯛꯐꯝ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯕ ꯅꯨꯄꯥꯅꯤ ꯃꯁꯥꯒꯤ ꯁꯦꯜ ꯊꯣꯛꯆꯩ ꯃꯤꯒꯤ ꯄꯨꯛꯆꯦꯜ ꯆꯞ ꯆꯥꯅ ꯈꯪꯕ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯂꯩꯃꯍꯜ ꯍꯔꯥꯎꯏ ꯍꯥ ꯑꯁꯦꯡꯕꯒꯤꯔꯣ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯃꯥꯅꯦ ꯑꯁꯦꯡꯕꯒꯤꯅꯦ ꯏꯆꯦ ꯏꯄꯥꯝꯂꯣꯝꯒꯤ ꯋꯥꯅꯤ ꯃꯁꯤ ꯏꯅꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯃꯃꯧ ꯅꯨꯄꯤ ꯑꯃ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯦꯛꯇ ꯀꯟꯅ ꯒ꯭ꯔꯤ ꯒ꯭ꯔꯤ ꯇꯛꯂꯒ ꯂꯩꯔꯕ ꯑꯩꯁꯨ ꯆꯥꯏꯕꯤꯒ ꯋꯥꯐꯝ ꯑꯁꯦ ꯇꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯁꯤꯅꯤ ꯑꯗꯨꯗ ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯁꯅꯥꯗꯣ ꯃꯥꯕꯨ ꯑꯣꯏꯅ ꯆꯥꯏꯕꯤꯅ ꯁꯠ ꯍꯥꯏꯔꯛꯏ ꯑꯐꯕ ꯈꯨꯗꯣꯡꯆꯥꯕ ꯍꯥꯏꯕꯁꯦ ꯄꯥꯛ ꯍꯦꯛꯇ ꯐꯪꯗꯕꯅꯤ ꯏꯆꯦ ꯅꯥꯟꯊꯣꯛꯈꯤꯕ ꯉꯥ ꯆꯥꯎꯕꯅꯤ ꯅꯥꯟꯊꯣꯛꯇꯅꯕ ꯍꯣꯠꯅꯍꯧꯕꯅ ꯐꯩ ꯈꯜꯂꯤꯀꯣ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯁꯛꯍꯦꯟꯕꯤ ꯀꯩꯗꯧꯅꯤ ꯅꯆꯥ ꯅꯤꯡꯉꯣꯜ ꯑꯗꯨꯕꯨ ꯑꯗꯨꯝ ꯃꯄꯥꯝ ꯌꯨꯝ ꯑꯗꯨꯗ ꯊꯝꯖꯤꯜꯂꯒ ꯁꯨꯖꯥ ꯀꯥꯅꯕꯅꯤ ꯏꯆꯦ ꯁꯠ ꯍꯦꯛ ꯍꯣꯡꯗꯣꯛꯄꯤꯕ ꯁꯨꯝ ꯂꯩꯊꯈ꯭ꯔꯕꯗꯤ ꯃꯥꯒꯤ ꯆꯍꯤꯗꯣ ꯌꯥꯔꯔꯣꯏ ꯍꯧꯖꯤꯛꯄꯨ ꯀꯌꯥ ꯁꯨꯔꯒꯦ 39-40 ꯁꯨꯔꯝꯃꯅꯤ ꯏꯁ ꯌꯥꯃꯟꯈ꯭ꯔꯦꯗꯅ ꯑꯗꯨꯗꯤ ꯅꯠꯇꯦ ꯏꯆꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯆꯥꯅꯨꯄꯤꯗꯨ ꯂꯨꯍꯣꯡꯈꯤꯔꯣꯏꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯍꯦꯟꯃꯜꯂꯤꯀꯣ ꯏꯆꯦ ꯁꯨꯝ ꯂꯤꯊꯈ꯭ꯔꯕꯗꯤ ꯍꯌꯦꯡ ꯃꯆꯥꯒ ꯌꯥꯎꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯩꯈꯣꯏꯁꯨ ꯃꯉꯣꯟꯗ ꯐꯅ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯗ ꯃꯥꯅ ꯁꯤꯗꯠ ꯍꯦꯛ ꯇꯠꯄ ꯃꯈꯩ ꯌꯥꯗꯕ ꯅꯨꯄꯥ ꯄꯥꯝꯗꯦ ꯅꯨꯄꯥ ꯍꯥꯏꯕꯁꯦ ꯊꯥꯖꯕ ꯌꯥꯗꯦ ꯃꯇꯥꯠ ꯍꯩꯕ ꯅꯨꯄꯥ ꯆꯣꯡꯂꯝ ꯆꯥꯗꯕ ꯅꯨꯄꯥꯅꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯔꯤꯕ ꯃꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯗ ꯏꯆꯦ ꯃꯥꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯆꯍꯤ ꯃꯇꯥꯡ ꯑꯗꯨꯗꯕꯨ ꯑꯃꯨꯛ ꯇꯨꯀꯥ ꯇꯨꯀꯤꯒ ꯊꯤꯔꯒ ꯂꯩꯔꯗꯅ ꯀꯔꯤ ꯆꯥꯟꯅꯔꯤꯒꯦ ꯍꯥꯏꯒꯦ ꯃꯥꯕꯨ ꯁꯛꯍꯦꯟꯕꯤꯅ ꯏꯆꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯃꯗꯤ ꯁꯨꯡꯅꯥꯟ ꯍꯦꯛ ꯅꯥꯟꯊꯣꯛꯍꯜꯂꯔꯣꯏꯁꯤ ꯁꯣꯏꯗꯅꯕ ꯁꯤꯜꯂꯁꯤ ꯏꯆꯦ ꯅꯆꯥ ꯅꯤꯡꯉꯣꯜꯕꯨ ꯀꯨꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯒ ꯀꯔꯤ ꯀꯥꯟꯅꯒꯅꯤ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯁꯤꯀꯣ ꯑꯩꯒꯤꯗꯤ ꯅꯍꯥꯟꯅ ꯌꯥꯔꯕꯅꯤꯅꯦ ꯑꯗꯨꯗ ꯃꯥꯅ ꯌꯥꯗꯕ ꯑꯁꯤꯗ ꯐꯔꯦ ꯑꯩꯕꯨ ꯃꯥꯕꯨ ꯌꯥꯅꯕ ꯀꯟꯅ ꯉꯥꯡꯅꯔꯒꯦ ꯁꯣꯝꯗꯅ ꯃꯤꯅꯗꯤ ꯑꯐꯕ ꯅꯨꯄꯥ ꯑꯃꯇꯪꯕꯨ ꯐꯪꯂꯕꯗꯤ ꯅꯥꯃꯩ ꯄꯥꯏꯗꯨꯅ ꯏꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯃꯥꯅ ꯀꯔꯤꯒꯤ ꯌꯥꯗꯕ ꯈꯪꯗꯦ ꯈꯪꯗꯦ ꯏꯆꯦ ꯑꯩꯗꯤꯅꯦ ꯌꯥꯔꯦ ꯍꯥꯏꯅ ꯂꯧꯔꯕꯅꯤꯀꯣ ꯍꯌꯦꯡꯗꯣ ꯑꯩ ꯑꯃꯨꯛ ꯅꯈꯣꯏꯗ ꯂꯥꯛꯀꯦ ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯗꯣꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯏꯆꯦ ꯆꯠꯈ꯭ꯔꯒꯦꯀꯣ ꯏꯆꯦ ꯁꯣꯏꯅꯨꯀꯣ
ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡꯅ ꯄꯥꯝꯍꯩꯕ ꯀꯧꯕꯅꯤ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ꯫ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯏ꯫ ꯄꯣꯠꯐꯝ ꯐꯝꯂꯤꯕꯤ ꯅꯨꯄꯤꯗꯨꯅ ꯍꯩꯂꯩ ꯃꯍꯜꯂꯥ, ꯀꯩꯅꯣꯅꯦ ꯅꯪꯕꯣ? ꯅꯌꯥ ꯅꯨꯄꯥ ꯑꯃ ꯐꯪꯂꯅꯤ ꯍꯥꯏꯅ ꯍꯔꯥꯎꯕꯗ ꯍꯋꯥꯏꯖꯥꯔꯒ ꯄꯨꯔꯔꯣꯏꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯁꯤꯗ ꯂꯩꯔꯦ꯫ ꯍꯩꯃꯥ, ꯑꯩꯗꯤ ꯏꯀꯥꯎꯕ ꯀꯥꯎꯏ ꯇꯧꯔꯤꯁꯤ꯫ ꯁꯦꯜ ꯄꯤꯔꯝꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯊꯥꯗꯣꯏꯁꯅꯥ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨ ꯃꯃꯥꯡꯗ ꯊꯝꯗꯨꯅ ꯐꯤꯜꯝ ꯑꯃ ꯀꯟꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯒ ꯀꯞꯂꯤ꯫ ꯃꯄꯤꯒ ꯁꯤꯟꯊꯈꯩ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯃꯍꯥꯛ ꯀꯞꯂꯤ꯫ ꯃꯄꯥꯜꯗꯒꯤ ꯂꯩ ꯃꯍꯜꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯏ꯫ ꯕꯦꯃꯥ, ꯍꯩ ꯊꯥꯗꯣꯏ, ꯅꯪꯕꯨ ꯀꯗꯣꯝꯗ ꯂꯩꯕꯒꯦꯅꯦ? ꯃꯃꯥꯅ ꯀꯧꯔꯤꯕ ꯑꯗꯨ ꯃꯍꯥꯛ ꯇꯥꯗꯦ꯫ ꯃꯥꯒꯤ ꯌꯦꯡꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯂꯩ ꯃꯍꯜ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯗꯨꯅ ꯍꯥꯏꯖꯩ, ꯇꯧꯔꯤꯁꯤ ꯌꯦꯡꯕꯅꯤ, ꯑꯩꯅ ꯀꯣꯏꯀꯧꯒ ꯀꯧꯔꯤꯕ ꯑꯁꯤ ꯀꯔꯤꯁꯨ ꯇꯥꯗꯈꯩ ꯃꯥꯒꯤ ꯐꯣꯟ ꯑꯁꯤ ꯌꯦꯡꯂꯒ ꯂꯩꯔꯤꯅꯦꯕ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯊꯋꯥꯏ ꯌꯥꯎꯈ꯭ꯔꯦ꯫ ꯍꯩꯕꯦꯝꯃ, ꯅꯪꯕꯨ ꯇꯥꯗ꯭ꯔꯅꯦ ꯀꯧꯔꯤꯁꯦ? ꯍꯩꯕꯦꯝꯃ, ꯃꯁꯤ ꯌꯦꯡꯉꯨꯅꯦ, ꯍꯩ ꯑꯉꯥꯎꯕꯤ! ꯀꯩꯅꯣ ꯏꯃꯥ, ꯇꯥꯏꯌꯦ, ꯑꯩ ꯁꯣꯝꯗ ꯐꯤꯜꯝ ꯌꯦꯡꯂꯤꯁꯤ ꯎꯗ꯭ꯔꯣ? ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯪꯅ ꯀꯞꯂꯤꯕ? ꯌꯦꯡꯉꯨꯅꯦ, ꯃꯄꯤ ꯀꯥꯏꯁꯦ ꯆꯗꯨꯝ 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 ꯇꯥꯈꯩ ꯍꯦꯛ ꯀꯞꯄꯦ ꯍꯥꯏꯕ꯫ ꯀꯔꯤꯒꯤꯅꯣ? ꯀꯅꯥ ꯁꯤꯕ ꯌꯥꯎꯔꯒꯦ ꯅꯪꯕꯨ? ꯑꯁ, ꯑꯩꯈꯣꯏ ꯃꯥꯁꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯦ꯫ ꯍꯦꯔꯣꯁꯦ ꯁꯤꯈ꯭ꯔꯕꯅꯦ, ꯁꯤꯈ꯭ꯔꯕ꯫ ꯅꯨꯄꯤꯁꯤꯒꯤ ꯃꯇꯧꯁꯤ ꯌꯦꯡꯉꯨꯅꯦ ꯏꯃꯥ, ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯄꯨꯕ ꯉꯝꯗꯦ, ꯑꯩ ꯌꯥꯝ ꯀꯞꯅꯤꯡꯉꯦ꯫ ꯆꯠꯊꯣꯛꯑꯣ ꯑꯥꯗ, ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯅꯣ? ꯃꯁꯤꯕꯨ ꯀꯔꯝꯅ ꯉꯥꯡꯅꯔꯁꯤꯒꯦꯅꯦ ꯑꯩꯕꯣ? ꯃꯨꯠꯊꯠꯂꯨ ꯃꯨꯠꯊꯠꯂꯨ, ꯌꯥꯝꯅ ꯊꯨꯅ ꯃꯨꯠꯊꯠꯂꯨ ꯍꯥꯏꯕꯅꯤꯅꯦ꯫ ꯂꯣꯏꯗꯧꯔꯦ ꯏꯃꯥ꯫ ꯍꯦꯛ ꯇꯧꯔꯒ ꯐꯣꯟ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯉꯧꯔꯣꯛ ꯉꯧꯕ ꯃꯤꯁꯤꯡꯁꯦ ꯌꯦꯡꯈ꯭ꯔꯅꯤ, ꯑꯗꯨꯒ ꯀꯞꯇꯣꯏꯕ꯫ ꯅꯪꯗꯤ ꯅꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ ꯅꯨꯄꯤꯅꯤ ꯈꯪꯉꯨꯅꯦ ꯅꯪꯕꯣ꯫ ꯂꯣꯏꯗ ꯂꯣꯏꯖꯔꯒꯦ ꯑꯩ, ꯍꯥꯏꯔꯒ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯁꯨꯛ ꯌꯥꯝꯅ ꯆꯔꯥꯡꯅꯔꯤꯕꯁꯤꯕꯣ? ꯀꯅꯥ ꯁꯤꯔꯒꯦ? ꯍꯣ, ꯅꯣꯏ ꯅꯥꯄꯥꯗꯣ ꯁꯤꯔꯦꯌꯦ꯫ ꯍꯥ, ꯄꯥꯕꯕꯨ ꯁꯤꯔꯕ? ꯍꯥꯏꯃ, ꯄꯥꯕ ꯀꯃꯥꯏꯅ ꯁꯤꯔꯤꯅꯣ? ꯄꯥꯕ ꯀꯃꯥꯏꯅ ꯁꯤꯔꯤꯅꯣ ꯏꯃꯥ? ꯃꯁꯤ ꯌꯦꯡꯉꯨꯅꯦ, ꯍꯩ, ꯅꯪꯕꯨ ꯀꯔꯝꯕ ꯃꯤꯅꯣꯅꯦ? ꯍꯥꯏꯔꯒ ꯃꯈꯨꯠꯇꯨꯅ ꯃꯆꯥꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯏꯜꯂꯤ꯫ ꯑꯗꯨꯒ ꯍꯥꯏ, ꯑꯩ ꯋꯥ ꯍꯥꯏꯒꯦ ꯊꯥꯎ, ꯅꯪꯒꯤ ꯅꯨꯄꯥ ꯂꯩꯔꯦ, ꯏꯆꯥꯒꯤ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯂꯩꯔꯦ꯫ ꯏꯃꯥ, ꯅꯪꯒꯤꯁꯦ ꯅꯆꯥ ꯑꯩꯕꯨ ꯂꯨꯛꯃꯥꯏꯗ ꯍꯥꯞꯇꯨꯅ ꯀꯣꯏꯌꯣꯟ ꯌꯣꯜꯂꯨꯔꯤꯕ꯭ꯔꯣ? ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯌꯨꯝ ꯄꯥꯜꯍꯟꯅꯤꯡꯂꯤꯕ? ꯍꯩ, ꯅꯪꯁꯦ ꯍꯧꯖꯤꯛ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏꯕ ꯅꯪ ꯈꯪꯖꯗ꯭ꯔꯣ? ꯀꯌꯥꯝ ꯀꯨꯏꯅ ꯅꯪ ꯁꯤꯗ ꯂꯩꯁꯥꯔꯒ ꯂꯩꯈꯤꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯍꯣ, ꯃꯄꯨꯛ ꯑꯁꯤꯃꯒꯤ ꯑꯩꯗꯤ ꯁꯤꯗ ꯁꯨꯝ ꯂꯩꯔꯅꯤ꯫ ꯍꯩ, ꯃꯗꯨ ꯌꯥꯔꯣꯏꯅꯦ, ꯃꯗꯨ ꯌꯥꯔꯣꯏꯌꯦ꯫ ꯌꯥꯝꯅ ꯊꯨꯅ ꯅꯪꯅꯦ ꯌꯨꯝ ꯄꯥꯟꯅꯕ ꯇꯧꯁꯤ꯫ ꯅꯨꯄꯥ ꯑꯃ ꯂꯩꯔꯕꯅꯤ꯫ ꯑꯩꯗꯤ ꯄꯥꯜꯂꯣꯏ ꯏꯃꯥ, ꯄꯥꯟꯖꯔꯣꯏꯀꯣ ꯑꯩ꯫ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯦ ꯑꯩ ꯁꯨꯡꯄꯥꯝ ꯍꯦꯛ ꯄꯥꯝꯗꯦ꯫ ꯅꯪꯕꯨ ꯀꯔꯝꯅ ꯉꯥꯡꯅꯔꯁꯤꯒꯦꯅꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ? ꯅꯪꯕꯨ ꯈꯤꯇ ꯋꯥꯈꯜ ꯇꯥꯎ ꯀꯩꯗꯧꯒꯦ? ꯏꯃꯥꯈꯣꯏꯅ ꯑꯩꯕꯨ ꯌꯨꯝ ꯄꯥꯟꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯥ ꯑꯃ ꯏꯃꯥꯈꯣꯏꯅ ꯄꯤꯕ ꯇꯥꯕ꯫ ꯀꯅꯥ? ꯏꯆꯥꯅ ꯀꯅꯥ ꯄꯥꯝꯂꯤꯕ? ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ, ꯏꯆꯥꯅ ꯑꯄꯥꯝꯕ ꯃꯤꯁꯛꯇꯣ ꯍꯦꯛꯇ ꯏꯃꯥꯗ ꯍꯥꯏꯌꯨꯅꯦ꯫ ꯑꯗꯨꯕꯨꯔꯣ ꯏꯃꯥ, ꯂꯤꯃꯤꯟꯍꯨ꯫ ꯀꯔꯤ? ꯂꯤꯃꯤꯟ ꯍꯥꯏꯗꯤ ꯀꯅꯥꯅꯣ? ꯀꯅꯥꯒꯤ ꯃꯆꯥꯅꯣ? ꯀꯗꯥꯏꯗꯒꯤꯅꯣꯕ? ꯍꯥ? ꯀꯣꯔꯤꯌꯥꯗꯒꯤ꯫ ꯀꯔꯤ? ꯃꯁꯤ ꯌꯦꯡꯉꯨꯅꯦ, ꯅꯥꯞ ꯆꯥꯗꯕ ꯋꯥꯇꯅꯤ ꯉꯥꯡꯗꯧꯔꯤꯕ꯫ ꯍꯩ, ꯎꯔꯩ ꯄꯥꯔꯩ ꯇꯧꯗꯨꯅ ꯂꯩꯕ ꯌꯥꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯍꯧꯖꯤꯛ꯫ ꯍꯟꯗꯛ ꯏꯃꯥꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕ ꯑꯁꯤꯗ ꯅꯪ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯒꯗꯕꯅꯤ꯫ ꯑꯅꯝ ꯀꯟꯕꯒ ꯌꯥꯔꯣꯏꯀꯣ ꯅꯪ? ꯅꯁꯥꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯗꯨ ꯌꯦꯡꯖꯧ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯅꯤ꯫ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯆꯥꯎꯔꯦꯟꯒ ꯂꯩ ꯃꯍꯜꯒ ꯐꯝꯂꯤ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯔꯤ꯫ ꯂꯩ ꯃꯍꯜꯅ ꯍꯥꯏ, ꯌꯦꯡꯉꯨ, ꯍꯟꯗꯛ ꯑꯩꯅ ꯁꯤꯟꯕ ꯑꯁꯤꯗꯤ ꯁꯨꯡꯁꯣꯏ ꯍꯦꯛ ꯁꯣꯏꯔꯔꯣꯏꯗꯕꯅꯤ꯫ ꯅꯆꯥꯅꯨꯄꯤꯅ ꯅꯨꯄꯥꯗꯨꯒ ꯎꯅꯕ ꯆꯠꯈ꯭ꯔꯤꯕꯁꯤ ꯃꯁꯥꯅ ꯌꯥꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒꯗꯕꯅꯤ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯏꯆꯥꯒꯤ ꯂꯨꯍꯣꯡꯕ ꯑꯁꯤꯗꯤ ꯑꯋꯣꯡ ꯑꯋꯣꯟ ꯈꯔ ꯆꯥꯎꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯕꯨ꯫ ꯈꯔꯒ ꯂꯤꯔꯤ, ꯑꯋꯣꯟꯄꯣꯠ ꯈꯖꯤꯛ ꯄꯨꯕꯗ ꯃꯤꯅ ꯊꯤꯅ ꯍꯦꯛꯇ ꯉꯥꯡꯅꯈꯤꯗꯧꯔꯤꯕꯅꯤ꯫ ꯐꯖꯐꯝ ꯂꯩꯔꯣꯏꯗꯧꯔꯤꯕ, ꯈꯪꯂꯕ꯭ꯔꯥ? ꯃꯥꯅꯕꯨ ꯂꯨꯍꯣꯡꯕ ꯌꯥꯔꯕꯗꯤ ꯀꯔꯤꯅꯣ, ꯎꯟꯕ ꯌꯥꯕ ꯃꯈꯩ ꯑꯩ ꯎꯜꯂꯒꯦ꯫ ꯐꯅꯗꯤ ꯀꯨꯏꯔꯦꯁꯦ ꯃꯥꯅ ꯅꯨꯄꯥꯗꯨꯒ ꯎꯅꯕ ꯆꯠꯈ꯭ꯔꯤꯁꯦ, ꯁꯣꯏꯗ꯭ꯔꯦ꯫ ꯋꯥꯔꯤ ꯆꯤꯛꯊꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯂꯅꯤ꯫ ꯃꯈꯣꯏ ꯄꯥꯕꯨꯡ ꯁꯣꯏꯔꯔꯣꯏ ꯍꯥꯏꯕ꯫ ꯌꯥꯝꯅ ꯑꯃꯨꯛꯇ ꯍꯔꯥꯎꯈꯤꯅꯨ ꯀꯩꯗꯧꯒꯦ ꯅꯪꯕꯣ? ꯅꯆꯥꯅꯨꯄꯤꯒꯤ ꯃꯤꯍꯨꯜ ꯑꯗꯨꯒ ꯑꯩꯗꯤꯅꯦ ꯏꯊꯥ ꯑꯃ ꯊꯥꯖꯕ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯀꯔꯤꯒꯤ ꯊꯥꯖꯗꯕꯅꯣ? ꯍꯟꯗꯛꯇꯤ ꯁꯨꯡꯁꯣꯏ ꯍꯦꯛ ꯁꯣꯏꯔꯔꯣꯏꯗꯕꯅꯤ꯫ ꯅꯨꯄꯥꯗꯨ ꯐꯩ, ꯃꯤ ꯐꯩ, ꯅꯤꯁꯥ ꯄꯁꯥ ꯑꯃꯗ ꯆꯥꯕ ꯅꯠꯇꯦ, ꯅꯨꯄꯤ ꯑꯉꯥꯡꯗꯒ ꯀꯥꯔꯟ ꯇꯧꯕ ꯃꯤ ꯅꯠꯇꯦ, ꯃꯁꯥꯒꯤ ꯁꯦꯜ ꯊꯣꯛꯆꯩ꯫ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯅꯨꯄꯥꯕꯨ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯒꯅꯤ?
ꯅꯆꯥꯅꯨꯄꯤꯅꯒ ꯌꯥꯗꯦ ꯀꯥꯏꯅ ꯍꯥꯏꯔꯁꯨ ꯅꯝꯗꯅ ꯍꯦꯛꯇ ꯄꯤꯔꯗꯕꯅꯤ ꯌꯦꯡꯉꯣ. ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯃꯆꯥꯅꯨꯄꯤ ꯆꯪꯂꯛꯂꯤꯕꯗꯨ ꯎꯏ. ꯅꯆꯥꯅꯨꯄꯤ ꯍꯜꯂꯛꯑꯦ ꯃꯣꯏ ꯄꯥꯕꯨꯡ. ꯅꯆꯥꯅꯨꯄꯤ ꯍꯜꯂꯛꯑꯦ. ꯑꯩ ꯋꯥ ꯍꯪꯒꯦꯀꯣ, ꯃꯈꯣꯏ ꯄꯥꯕꯨꯡ ꯇꯨꯃꯤꯟꯅ ꯂꯩꯕꯤꯌꯨ. ꯂꯩꯃꯍꯜꯅ ꯆꯪꯂꯛꯂꯤꯕ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯒ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯀꯝꯗꯧꯔꯦ? ꯅꯨꯄꯥꯗꯨ ꯏꯆꯥꯒꯤ ꯊꯃꯣꯏꯅ ꯄꯥꯝꯂꯕ꯭ꯔꯣ? ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ? ꯏꯃꯥꯗ ꯍꯥꯏꯌꯨꯁꯦ. ꯊꯥꯗꯣꯏꯁꯅꯥꯅ ꯃꯃꯤꯠ ꯑꯗꯨꯅ ꯃꯃꯥꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯒ, ꯑꯗꯨꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅꯣ? ꯏꯃꯥ, ꯑꯩ ꯌꯥꯝꯅ ꯍꯩꯅꯗꯦꯗ. ꯄꯨꯟꯁꯤ ꯑꯁꯦ ꯃꯉꯣꯟꯗ ꯂꯨꯍꯣꯡꯗꯨꯅ ꯂꯩꯒꯗꯧ ꯁꯔꯨꯛ ꯆꯨꯛ ꯁꯥꯔꯒ ꯑꯣꯏꯅ ꯂꯩꯖꯈꯤꯒꯦ. ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯌꯨꯁꯦ. ꯌꯥꯝꯅ ꯇꯨꯀꯠꯆꯩꯗ ꯏꯃꯥ. ꯑꯗꯨꯕꯨ ꯅꯨꯄꯥꯅꯤ ꯀꯥꯏꯅ. ꯑꯁ, ꯑꯩ ꯌꯥꯝꯅ ꯍꯪꯒꯣꯏ. ꯍꯩꯃꯥ, ꯅꯨꯄꯥꯗꯨꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯛꯂꯒꯦ? ꯁꯦꯡꯅ ꯑꯃꯨꯛꯇ ꯇꯝꯃꯨ. ꯑꯗꯨꯒꯅꯦ, ꯅꯪꯅ ꯂꯨꯍꯣꯡꯕ ꯄꯥꯝꯗꯕꯒꯤ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕ ꯀꯥꯏꯗꯦ ꯑꯩꯉꯣꯟꯗ ꯇꯧꯔꯛꯀꯅꯨ. ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ ꯏꯃꯥ ꯑꯩꯒꯤꯁꯦ. ꯍꯣ, मादो नुपा ओइरमद्रे. हा, करिया नुपा ओइरमद्रे हाइबा. हाय, ओंथोक नंगना उनरुरिबा मीदो ओनरमगनी. ममिंग करी कौई हाय. इमाना हाइबा अदुदी पामहैबा कौई हाइबनी. हो माने चुम्मे. अइना मंगोंदा ता पामहैबरा हाइना हंगबा. अदुदा माना करी खुमलै खंब्रे इमा. हिंचाबिसिदी अइगी मिंग पामहैबा कौदिया पामहैबी कौई हाइना खुमलैबा. कयादी हाइना खिद्रे ऐ. हाँ, करी हाइबा? असेंबगिरने इबेमा नंगबो. हो, असेंबने. नुपी माना लैबा याबा लैरुरगा सागैगी कैगी खलगा लैबकिने हाइना खंदुना नुपी थीदुना मयुम पानगे सिने. कमाइना अइना मंगोंदा लैदोइनो? अइ यामना हैनदे इमा. अइगी सीमा मखोइबो हंथाना येंबगी वा नते. मखोइगी पुंसिबो यामना वांगना थागले. अदुबो इमा, नचा अइदी मागी नुपी ओइबदी ngamloi. अइ अदुम चुक सारगा लैजरगे. लैमहल मकोक्ता मखुत हापख्रे. थादोइसना करीनो वा खरा nganglमलगा इमुंगदा फट चंगखी. चाउरेना, कैदौरबा ममा? खंद्रेदा मखोइ पाबुंग ऐ. नचानुपीसे असुमसिदा लैहलसि यारे. मागा चानबा नुपा थीबा ओइररोइ. लैबाकसि करीनोमा तौरि. नुपा खरना नुपीदा चोपतुना वाथोक ओइदुना लैरि. नुपा खरना अमुक निसादा लाइचुदुना मपुन्सिदो मांगबा याना लैरि. अदुदगी अमुक नुपा खरना नुपा ओइना पोक्लबसु नुपीदौना तौरगा लैरि. ममा, अइना ताबदा हौजिकान्दे नुपासु कोइनरे हाइना तारी. खरा लैरदी मैत्रबाक असिदा असेंगबा नुपागा अमता हेक फंगलरोइ. लुदौरि नुपीगी पुंछि. नोंमदिने इरैपाक असे मुतपा सोइद्रे. नुपा फंगलरोइ नचानुपीगी. मखोइ पाबुंग. नुपादना खुलिंगबा खुनाइ अमा ओइदुना मैदिंगो नोंदा लाइरेन पाखंबगी मतमदगी इरैपाक असे लैरखी. पान्थोइबिना खाबा सोकचोंगबगी मराल याइबु थादोक्तुना नोंपोक निंगथौगा लुहोंगखी. लुहोंगबा हाइबा असिगी मतांगदा ngасidi थादोइसनागी मफमदा अचौबा चनैनबा वाफम अमा ओइरे. माबु हेक उबदा लुहोंगलो हाइदुना अमुक तोइबा खांगबा लाकपा ngamdre. अदुबु थादोइसना महाखक लुहोंगलरोइ हाइना जब युंगना लेपी. युमलोनबा अदोमदा चटली. नादुना लैरिबा तोंबिरैबु येंगदुना हाइ. अबोक, नंगबु सिरमदाइसे करी चानिंगे? ऐ अमता पिजाहोगे. अबोकसे कुइना हिंगदुना लैगने हाइबा थाजद्रे ऐ. हाय, ऐ सिखिरोइ. नंगना हेक लुहोंगद्रिबा मखै ऐने सुंगसी हेक सिखिरोइ. नंग अमसु हौराबा. ऐबा हेक उबदा लुहोंगबा. हो पामजद्रे. सुंगपाम हेक पामजद्रे ऐ लुहोंगबागा. अमा फंगले असुमने हेक्ता हाइबा. नुपी ओइना पोक्लबदी लुहोंगदबा यादे हाइना लैब्रो? लै. नुपीना मपामदसि हैदे. निंगोलदी मागी खोइरी नाउफम फुमफमना असेंगबा युम नत्तबनी खंगुको. लुहोंगबा अइगी पुंसिदा नुपा. अबो, अइगी पुंसिदा नुपागी मथौ लैते. दरकार करिसु दादे. नुपादबो अइना चाखुमदा थेतोइरो? करी तौबदा सिजिन्नदौरिगे? मसी येंगोनि मसे. हाय, अइ वारी लिगे ताउ. करीगी वारीनो अबो? लुहोंगबै वारी. अस, तंजख्रे ओंथोकना. हाय, तादा मताउ. थाइनदगी हौना लुहोंगबगी मखल असे यामना लैरई. हाइना सिंगनरगा लुहोंगबा. सेन चोंगदुना लुहोंगबा. फादुना नमदुना लुहोंगबा. माना ओइना लौदुना लुहोंगबा कया लैरई. थाइनदी हाइना सिंगनबा असिना यामना फजबा मचत अमा ओइरमी. हौजिक्तबु पंगचेनदा चेनबगी वानी. अदुदगी वारोइ पोत पुरनी. वारोइ पोत पुख्रबा मतुंगदा चही अहुम लैगनी. चही अहुम मसिगी मनुंगदा
nupi aduna yumgi kupnomsing tamba phisa loncha tamba kanagi henten khudingmak loina shitnana hainaba tamgani chahi ahumse sure haibaga awong awon tamduna luhongani thaina di luhongba matamda tawa chama tamang chama na khujing oiraga tamnaram luhonglaba matungda mangani suba numita phirok nongjang kaiba haiba ama tawgani mashigi matungda nupi aduna sagai aduda leiramliba makhura matol mayamda mahakna chahi ahum mayumda leiringaida sajakiba khudaini khangde amani khangde khudol tamgani aduba hojikti ibema asumna amata tawnatri kaithel karino khara leiraga sat phat loina samjinari ipa ipuna thambiramba luhongbagi phajakraba masakto ngashidi pumang hek mangli tha phabagi imung ani changthok changshin tawnaba thabak adubu chakau numit aduda cha glass amamam thaknaraga sakjinainia juk ase jukta ama tawri hinghai bajat amanatre tawrisi hobo nakhoi a thainagi khunung churingai matam aduda kamaina sumnai shiraga leidoino hojikti ne a da leiba America kaise kamaina tawi haibase phone da yengba yarabani adu wada haibana tin he nangbu luhongnabani ne aina wa hairisa nangga luhonglabadi aisu sijakrage ho oiraroi ai luhongba haibadu masu oi hek oiraroi abo nanga dum punchiraga leiro thaina di aphabu nupana marang kairame aduba hojikti yadri mabuk sengba nupi angangbu thak wangna lawba nupa masing thiba yarani aina pamba nupaga swaida mata leite ado abo aina pamjaba nupa matang di leiri kana pamliba adu bura Korea dagi limin hu ha koirengi macha haiba as nangna khangloi ai chatle film dam yengloge asi haiduna thadoi sana phat thoklei mayum tamna chattuna film amuk yengba hokri asumna tawba asina magi nungai jaba magi apamba haibada oire magi punchida yum amuk pan gani haibagi thajaba leitre lei mahal changlei makhwang metuna amuk hai to hek tawraga sumaina leiramgani hek tawraga hai karino haibani nangna tawrisi nang yamna mit narabani ko as ekhoi masi parak amuk taraklani ngahak tang yengge haina tawbasida adu yengmane kari kana dawrige adui saruk phi oina sarusu chalo howaye ngahak pathari ni kaino yeningde ko yeningde haibasini chalo karino thabak ama tawruso ima nang aingonda wayam na ngangningbra aingonda wayam ngangningbra ba ngangnaba thabakta nangna shinba natro nayum pan khro haibasu sida tat khayadi nya yeningde chalo phai kaidana machalago oina leijaruge asuk yamna ngangningba asibu karamba mino asi haiduna phok haugatuna mapalda thoki yena kha adomna thoktuna mathanda phamlaga lei karino khangdaba wakhal mayam ama sukhalli mamit aduna hek angauba kundo mayam ama satlaga leiriba adu urui madubu ubada mabukningda wakhal ama khalai kundo se yamna phasai ko yengbada na pukning huriba karigino makhoina luhongbada atai leiri sijinna draga kundo asida mak sijinariba phadi phasaida kanade aina amuk yum supando balaitrabasibu kundo se heklaga lengbi sanage khudak aduda yetunga langa laururi aduga kundo hektuna maning aduda kundo paring lengba hawi karigino khanghaudana aigi pokning wakhalasina inauta naurakliba aphaba nupaso amata laitraba khunai asida pokluba aise chakreda Korea daga pokcharamladi as nungairam dawbane aise swaida hek pokludana aise pumang hek manglabani lei pareng phajaba ama lengli madubu yenglaga mahak no phet tawjai nakalda leiriba phone du lokthoi mahak na ngaujaba Korea gi nupa dubu thamlaga momon tawni yengi aduga makhutna pairiba kundo du thok hek hui lei mahalna kari tawriba nangi sidia photo sida kundo hokliba haibadoro nangi sia ima mashi nata yamna chadi yengmani masi photo da lei hokpana na chapokpa yadori bro mashina nangi punchi bu luhongda bi haiba adudagi kanma ngamgadro nangbu ngaurabrani ima gi bema ima aigi se luhonglibani kari luhongliba nangi sia hoi luhongliba sida nupa lei se udro ahuba mina ukhra kanangsi angawbi na hainarani nya thawaina kundo se lenglaga
Nangse asumna tawribaneba. Onthoknashu tandedako nangse. Ima khoina aibu luhonglo haina dom hairaga leibatuda. Ima, ai hekta online da luhonglabani. Aise online da luhongbini. Lai mahalna makhubak aduna machagi manangana duda thaduna. Anghang macha makshunate nangbu. Kita wakal tau kaidogya. Miki mamangda ikai khrida. Thune imangda chango. Siwaradi yaraba natro. Yeningda chango haibane. Haujikne laktana langlabadi loina kaini ko. Ai online da luhongbine. Phatte haibani ne. Aduna di napunchido suk chaba tabani. Anghang macha dauna. Nangga ngangdo saruk ai ne. Ai kai ama thiraga mamai oina nalurage. Ai kai thibo oina chatlage. Ha,